Kwamana pusilakpasing mafam matam yengdana khut tharagani KCP lamdam asida kwamana pusilakpada KCP People's War Group na athingba thamkibabu thawoidaba makatana kwamana pusilakpasing lupusingna bani lawduna mafam matam yengdana khut tharagani haina aina thingkraba Kanglaipak Communist Party ge People's War Group ke Central Media Coordinator Secretary Comrade Lenin Mitei ge cherol da khangalakle Serol asida makha taraduna haukiba August thada lup asina leibak miyam khangna lamdam asida kwamana pusilakna ba khangan khraba matung laingak asigi machinery oiriba bureaucrat officer khara ching the best over gang kharaga manaduna atat akham leitana kwamana pusilakli haiba lupna khangle asigumba crore na khujing oiba kwamana sing lamdam asida pusilakuna hanadagi phibam soktuna leiriba lamdam ase amuka hena sokchin bada mateng pangliba ase hakajabada khut thabaga pangkakni haibase lamdam asida leiriba CSO sing student organization amade maira paibi ima singna haksin lawpham thoki kwamana laloliba geng singi manungda khurai dagi yaima Brahmapur Thangapat mapandagi Farailatpam Ramkumar Elite Tombi Chow amade gung Guru Kesor hairiba miyoi sing asida paliba lengak asigi bureaucrat officer khara amade ching the best over gang kharaga chawna ngaklo piduna lamdam asibu manganabo honari haibase People's War Group Marxism Center da chapchana khudam sangdam singlai lamdam sigi mipum khudingmak na fawba masaki ta khanba khunai asibu manghan takaliba sing amade makhoibu nakoinana hakthengna sogatpa sing maru phukna manghanba matam hendok le hairi aina thabakta gi pothabaga Sushant Singh gi case ka mari leina de ex Bihar DGP ngarang thabakta gi voluntary retirement laukraba Bihar gi DGP Gupteswar Pandena mahak thabakta gi pothabaga Sushant Singh Rajput misi ki case ka mari leina de haina phongdokre mahakna thabakta gi pothari ba se Bihar gi election ga mangoina na oibana masigi matangda media yauna political party kayana rajniti gi lamda hanagi DGP asi changlakpa yai haina ngangnari cherakta mahakna wafam asi ngasi phongdokhibani panba yabadi thabakta gi pothagadaba tha ahumlom watliba Bihar gi police makok asi NDA gi ticket ta Bihar election da candidate wairaba yai haina ngangnaribani Pandena makatana phongdokhibada mahak hokjik DGP oidrabana government gi rule amata mangonda panba yaroi amade mahakna mahaki manakta lakliba miyam ga tanaduna makhoi gi damak kari toba yabagi haibadu paukhum piraduna mahak hokjik political party amata da yawba leitribana mahak election thengnabagi wafam leitri haina su makatana phongdokhi hanagi DGP asi laikhidraba Bollywood ki actor Sushant Singh gi apokpana mahaki girlfriend Riya Chakravarti bu maral siraduna Bihar da case ama lakhotlaba matung misi asigi matangda Bihar government na CBI da sinanaba hotnabada achouba thodang lawkhibani ningsingba yai Pande haukiba 2009 da Baksar Parliamentary Constitution dagi election thengnanabagi damakta voluntary retirement lawnaba hotnabada Bihar government na yarakhidabani numidang wairam pung mga fauba minister wasak lobo ngamkhidre ngasi numidang natraga hayeng wasak lobo gi thoram pangthoklaba yari Chief Minister N Biren na Delhi da chatuna BJP gi center gi lusingba sing unaduna wari sanaraba matungda center gi ayabagi matung inna BJP na lusingba sungsinaba Manipur sarkar asigi minister khara hongdok hongjin tawduna ngasi wasakpagi thoram pangthokani haiduna tawramba adu ngasi numidang wairam pung mga phawbodi pangthokpa ngamkhidre adubu ngasi numidang natraga hayeng oina wasakpagi thoram pangthoklaba yana leiri amaromda nauna mantri mandal khara hongdok hongjin tawbagi thabak paikhalakpa asiga mari leinana minister phamdagi lokthokani hairiba BJP gi MLA khara NPP gi MLA singi oiba aronba kem amasung ngarang numidangdagi hauna hojik chathaduna leiri haina tari oiriba phibam asida minister wasak lobagi thoram asi pangthokpa ngamdabani hairi pausi asina Raj Bhavan dagi phangba paugi matung inade ngasi ayuk pung 10 tabada mantri mandal wasakpagi thoram pangthokani haina khangalakpadagi Raj Bhavan da sem saba hauki loinana mantri mandal wasakpaga mari leinaba thoram sing sapchana pangthoknabagi damakta Ben party phampham safam chana thaknaba polam sing amade mari leinaba changadaba polam sing chapchana sillangduna sem saduna leikhi adubu Chief Minister Secretary tagi minister oina wasak logodoriba MLA sing adugi maming matha numidang wairam pung manga makai fawbada piraktabana wasak lobogi tharum asi numidang pung 3 fawbada pangthokadaba manre adubu thenglabada numidang pung 10 natraga hayeng oina pangthokpa yabagi phibamda leire haire nauna minister khara wasak logodoriba asiga mari leinana ngarang dagi hauna BJP gi National Vice President Bhaijanta Panda su Chief Minister ga loinana
charter flight amada Delhi dagi thoraktuna hauzik Imphal da leiribani. Masigi mathakta Delhi gi BJP gi National General Secretary Organization oibada natana North East in charge su puriba Ajay Zaman ngasi nungtil pung 3 tabada Imphal da thungladuna hauzik Classic Hotel da leiri. Delhi dagi lagliba BJP gi center gi lusingba sing asi yauna Chief Minister N Biren ga kok chungsin naduna center gi lusingba singi thogda matung inna wasak logodoriba MLA sing khando khanjin gi thabak yamna kanna sathakhi. Adubu BJP gi minister khara amadi NPP gi minister khara drop tawraga Congress tagi changlakpa hauzik ex MLA oina leiriba miyoi khara yauna BJP gi MLA ahum minister oina wasak logoni haina ngangnaba horakpa asida sarkar asida chauba chaitheng ama pirakpa yaba leibadagi ngasi wasak lobugi thoram asi pangthokpa ngamdabagi maram oiba yai haina thajanari. Pausi asina phangba paugi matung inadi hauzik Imphal da leiriba BJP gi National Vice President amadi National General Secretary Organization North East in charge yauna Union Home Minister Amit Shah na chingba pau phaunaduna oirakliba phibam asi kupna khanghankhre. Hauzik Prime Minister Narendra Modi Union Home Minister Amit Shah gi oiba aningba apamba du pirakpa ngairi makhoi anigi yathang hek phangbaga reshuffle tawbagi thabak pangthokani. Handak reshuffle tawnabagi khongthang ama laukhalakliba si Chief Minister N Biren gi aningba apambagi matung inna pangthokpa natte. BJP gi center gi lusingba singna mahakbu Delhi da kauraga reshuffle tawnaba khangalakhibadagi thabak oina pangthoknaba hotnabani hairi. China na LAC da air base air defense amasung helicopter sing hengatkhre. China amasung India ani gi marakta ungkhatnaringai cherak asida China na LAC da air base air defense amasung helicopter sing saruk ani hengatkhre. China amadi India gi border wathokna maram oiduna mari fasilakta ase chatliba chahi asigi me thada miyamda khangalakpaga loinana China na ahenba troops sing special forcing armor unit sing amasung air defense unit sing thamjillakhrabani. Anoba position singi matungda air base ahum air defense position manga amasung helicopter manga ni hairi. Sushant Singh Rajput ki misiga mari lainana Deepika gi manager da saman thakre. Bollywood actor Sushant Singh Rajput misiga mari lainana drug case ta senaba singi list yam khalakli. NCV na Deepika Padukone gi manager Krishna Prakash pu drug case ka mari lainana saman thakre. Loina na Quan Talent Management Agency gi CEO Dhruv Chitgopekar busu wahang pahong sathanabagi damakta kaukhotkhre. Misi asiga mari lainana actor Sara Ali Khan, Shraddha Kapoor, Rahul Preet Singh amasung fashion designer Simon Khambata busu mathangi chayolda wahong pahong tawragani hairi.